Langi Saiteng Langlaba artist की थमोई की पाउदम मंगा सुबा लानफम द इसैना लानमी सिंगबो मापांगल हाबली अदुबो सैसक पखरदि सिनफम होंगबा याउरे मे अहुमदगी तमथिरबा लानफम कयाना लैतेंग लग्लिबा मणिपुर की सैसक अरविंद सोइबम की थमोई की पाउदम लानगी मतमदसु इसै तादबा लानमी लैरमलोय इसै अमना इमा लैबांग नुंगसिबगी इथिल कया पीरे अदुबु आर्टिस्ट सिंग सिनफम होंगबा याउनरे हौजिक थेंगनरिबा कुकी सिंगना लांदारकपदगी मितै सिंगना ngathokpani haiba lan asida miyam da thauna oiba yaba isai kaya tanare isai amana miyambu ima laibak nungsibagi ithil kaya pire adubu isai sing asibu semlamba sakliba artist sing de masagi guitar instrument sing yonthokna ba yaude sinpham hongba hongnare haina miyam gi saknai da ba saisakpa Arvin Soibam na phongdorokle Arvin Soibam sagolban tera laukrakpam laikai dagi ne apokpagi meng Soibam bablu Apokpi Soibam Ongbi Ivethoi Kawe Masin Manaw Ahum Nupa Ani Nupi Amagi Manungda Mahak na Khwaidagi Ahal ne Mahak Yumban Punsi da Haubizam Debzani ga Khongdami na duna Masa Nupi Saithalen Fangjare Arvin Soibam Angang Oiringay dagi isay pam na haurakhe Nauringay matam da miyam na Master Arvin hay na khangnarakuna ngasi di amok miyam na Arvin Soibam hay na khangnare Masagi sahi taraga ni Thoy Suraba matungdagi isay gi lamda khongdarakiba saisakpa sibo Lamjeng lamtak pirakiba kharagi maming panba tarabade Sanjen Bamban Kim Chandra Chandra Mohon Anand Salai Dr. B. Vidyabati Sarma Laitonjam Roma N.J.10 Tony Ahaybam Ranveer Thauna asina chingbane Asumna kumjali sungani taraga maridagi miyamna thoidokna sakhangnaраklaba saisakpa ase ngasi phawba leptana miyamgi thawgal tawrakle adubu me ahumdagi hawrakiba yellow me nataba singna mitaida landaduna thogliba irang asina Art tawraga imung puzaramba kaya chawna saitheng fangle artist amana atopa sinfam amada hek honglak pai basi miyam gi nongna fam oi adubu hingnabagi lanfam da artist kharade isai tawjaraga imung puzaramba du haujik instrument sing yonthokuna hotel famba fawba yaure asumna loinamak sinfam hongna khrabade manipur dagi art and culture asimang khiba yana leire sinfam khudingmak loina wana ikhange adubu atai di haujik ngamna pangthokpa yai Artist khaktani masagi profession da hanjinba yadaba maramasina artist sing asigi akhanaba midyang ama makoibu yokhat piba oina pangthokpa mathau tare haina phongdorokhe mitai haiba phurup asidi niraga chaba phurupti natte maramasina mayum makai mai thadok piduna relief camp da leirabasu masana angamba thabak sing pangthoktuna sel tanana ba honare adubu artist sing su angamba ni haiduna sinfam hongki badi yai matamduda isaida muk makoi hanjining bagi apamba dudi leirakta basu yai hairakhe Mahak masasu hogjik miyam gi mateng pangba miyam bu pungning thawgat pachatle adubu thani pana sidi income amata laktaba maramna atopa kari sinfam panglaga fagada ge khanbada wakhal leitadre haire artist saiba sidi nungai bada manba awaba mi kaya bu pungning thawgat piba nungai hanbada mathau oijaduna lakpane adubu wai haiganda ba artist sing asina hogjik mimang thongna wai hairakpasi wabada loirabani haina mahakna makha tarakhe Mahakna laingak asigi pungning sing siladuna hairakpada lan asi athubada maram chaba miyamna yagadaba waroisinama puraktuna loisilhaningbagi apamba phongdoroe saknairaba saisakpa asi 2023 gi taramanga suba state film award non feature film category da lairaba haiba isai asida best male playback singer gi mana phangkhre mamang da su best playback singer gi award kaya phangkhrabane